France na Denmark pu panjal ani amada maithib biduna FIFA World Cup 2019 gi knockout stage sta qualify oiba ahanba team oikre. Group D encounter da ngarang numidang Qatar da sanakiba round of 16 da France na mafam kanba ngamkhibani. Atopa match amada Argentina na Mexico bu Group C clash da panjal ani sino da maithiba piki. Australia na Tanzania bu Group D match da panjal ama sino da maithiba piki. Poland na Saudi Arabia bu ani sinoda maithiba piki ngasi sanagadaba match singda nungtil pung 3:30 tawa matamda Japan ga Costa Rica ga lamba taunaragani. Numidang pung 3:30 tawa matamda Belgium ga Morocco ga lamba taunaragani. Numidang pung 4:30 tawa matamda Croatia ga Canada ga lamba taunaragani. Manipur dagi entrepreneur singna puthokpa maru marang mapal lamda thadokpada horticulture na chauna mateng pangli haina hata kangjebungda horticulture department gi stall famlamba horticulture department gi ji khongsai na phongdorakli uhai marang kaina thokpa matamda yonna ba mafam leitabagi awaba adu organic farming haudokpadagi kokle mamal hongthana yonthokpagi thawong leiramba du ngasidi leitre mapal lamda thadokna senmitlonda chakotpa porakpada horticulture department na mateng chauna pangli sanjen thongda leiba directorate of horticulture department da lagtuna thawai yawba mioi singna kana balobiu haina is news tab akhanna phongrakli अखोई हॉर्टिकल्चर सेक्टर द डिपार्टमेंट न तौजब थबक सिंजे डिस्ट्रिक्ट खुदिंग द डिस्ट्रिक्ट ऑफिसर विदाउट द न्यू डिस्ट्रिक्ट्स अतोप खाइदि डिस्ट्रिक्ट ऑफिसर लोइना डिस्ट्रिक्ट लेजै मखोई की थ्रू द फार्मर सिंग न चलगा करी करी अइना डिपार्टमेंट की करी लौब याई करी तौब पामी हाइबा पोट से डिस्ट्रिक्ट ऑफिसर द चलगा तानब याई नत्रगना हेड ऑफिसर लागा अइ करी तौब यागे करी करी लेगे हाइबजे हांगतो हांगसिन तौनरगा मखोई की दरकार मतुंगिना अवेलेबल ओइदब पोट ति खंगद्रे को अदुबो डिपार्टमेंट न मतेंग पांगबा याबगी फैसिलिटी गुंबा लेरम तारगदी द डिपार्टमेंट ना डिस्ट्रिक्ट ऑफिसर की थ्रू द मतेंग पांगनब होना चाहिए हान अखोई की लौमी सिंगना यामना मथा सारमबजे कमाइन नो हायरगा पोट से पुदी पुथोखरबा प्रॉब्लम लेबा हेक द बिग सीजन द हार्वेस्ट तौबा कान पोथोक से यामंदना लेबीना ममी इबंग फंगद्र कान द पोट से ममन होना योनबगे प्रॉब्लम लेरमी अदुबो हौजिकी ऑर्गेनिक फार्मिंग हेक हौबदगिदी ऑर्गेनिक सर्टिफिकेशन पाइबा फार्मर खैदी फजना सर्टिफिकेट लेबनिना मपान थाबदा सर्टिफाइड ओइबा फार्मर सिंगदी प्रॉब्लम लेतबरा खली मरमदी हौजि फावबा डिपार्टमेंट ना मतेंग पांगागा अदु मार्केट तौबिनी फार्मर खरा नदी मकोई सर्टिफिकेट फंगद्रगसु पुदी पुथोकपा वाबा खरा लेबा कांगबुगी वादनबा डिपार्टमेंट कई तौगे द अखोई हान लेरंबा मेक फ्रूट फैक्ट्री हाइबा मलै मदगी बोर्ड से होजि री एस्टैब्लिश तौरगा किहोम याम पुथोम मीसिंग ममन होंगना तारगा पत्तना लेरबा मथा साबगी अदु मांगनबा डिपार्टमेंट प्रोसेसिंग फैक्ट्री मचा मा नीलकुचिदा ऑनरेबल सीएम ना हंदक डिसेंबर मनुंगदा सुंसोय सोजना संगागनी हब थाजबा मलै मदुमा हेक संगाबा लोइरबदा फार्मर सिंग किहोम थाबसिंग मकोई किहोम योनबदा कीबा मा लेबदो डिपार्टमेंट प्रोसेसिंग की दमक लेरा कांदा मोइगी अवाबदो खरा कोकनी थाजै Manipur asi mahusagi khutsemna thambiramba fajaba singna thanlaba lamdam amani haina tourism commissioner Pradeep Kumar Jhana phongdorakte ngasi Manipur tourism department sinduna classic hotel da pangthokiba anirak suba Manipur tourism congress lisingani kunithoi ki thoramda wafamasi commissioner Pradeep Kumar Jhana phongdokibani tourism director W Ibohol Singh IATO state in charge H Radhakrishna Sharma IATO vice president Rabi Raman ATOAI की एक्टिव मेंबर श्री कुमार मेनन वेलायुधा मेनन IATO नॉर्थ ईस्ट के चैप्टर चेयरमैन निर्मलाया चौधरी IATO मणिपुर के निवारण नंगमाइथेमना अथोइबा मिथुंगलेन ओइन सरुग्याखी प्रदीप कुमार झाना मखा तारदुना लमदम असिदा लेदिबा डिस्ट्रिक्ट तरा तरुक सिदा खुंदामिनरिबा कांगलुप कुंथ्रामरी रोम असिगे तोंगान तोंगानबा फिजेट चाकचेट अमदी चटनबी लोइना ले मखोई मखोइना सेटलिबा फेजोल अदुना करंबा फुरुपकी मीनो हाइबा सक्ताक पंगमी मसिदा नतना डिस्ट्रिक्ट खुदिंगी लम कोइबा लाकपा मियोय सिंगना येंगबा याबा मफम लोइना लेरी लम कोइबा लाकपा मियोय सिंगसु मफम असिगी फजबा सिंग येंगबगा लोइना लमदम असिगी पोथोक सिंगसु लेबियु हाइखी Manipur Miyamgi Chamjaba Amadi Thaugalom Khangbabu Miss Universe 2000 Amadi Bollywood actress Lara Dattana Thagat Perform Dokre Loktak Pat ki Fazaba Amatangaraba Floating Park Ama Oiriba Kaibul Lamjau National Park Lamdamasiki Top Pachinjak Amadi Tongan Ba Furupki Nungsinana Babu
awangba thakta thangkatladuna Manipur ki achouba kumhei ama oiriba Sangai Festival pangthokliba si afaba khongthangni amadi amatta oibagi wakhalon sagatli haiki wafam singasi Sangai Festival ki saruk ama oina ngarang Churachandpur da pangthokiba designer Robert Naurim ki fashion show da show stopper oidaduna pa phongdokibani mahak na makhatana Manipur ki handloom amadi handicraft pu saugatpada mahak na saruk yaba fangbada harauba fawi haina su phongdokhi. This is my first time, not just Manipur, but whole Northeast India. So it's been amazing. I think ever since I landed, coming over the hills into the Manipur Valley, and we circled over Loktak Lake. So already there was a lot of curiosity. What is this? But I've had an incredible time. I've been to the Naibul Lamjau. First, I think the only floating national park in the world to see this beautiful Sangha deer. And I've eaten traditional cuisine from Manipur. I've been on the Loktak Lake today as a ride. So I think more than anything else, the simplicity and the heartness that I have felt from the people has been incredible. And I'm so happy to be here today in order to support the national, the handicrafts, the handlooms, to support the tribes coming together, to bring attention to them. I think this is very important to do as well. This is more and more people really need to know about. I think it's fantastic. I think it's a wonderful opportunity to unite the entire state. So not just the towns, but also, to unite the tribes, to give the people an opportunity of coming together. And I think it's very special for me to be in Churachandpur, really honestly, because Imphal, yes, is the capital, everybody comes, but to come into the interiors, to really see more parts of Manipal, to draw the attention and the focus on these wonderful towns, I think is very, very important. National Cadet Corps NCC nangasi Humdramari Suba Raising Day Laibak Sin Batungna Pangthokli Malem da Khwaidagi Chawba Informed Youth Organization ama oiriba NCC asi kumja lisingam ga chamapan nifunipan da haudokibani chahi khudingi numit asida Laibak Sin Batungna cadet singna March past da saruk yaba nat ki oiba thoram sing amadi chakhut thorangi thoram singa loinana pangthokli NCC gi tongan ba amadi top pa thabak singna masabu mi ama oina ba hotna ba mateng pangli masing yamlaba cadet singna sana khotna ba yauna tongan ba hiram kayada makok thonglaktuna leibak pu chauthok chaba phawhalibani Sangai Festival Kumja Lisingani Kunithoige Nasitare ni Janba Nimitta Moirang Kunoda Kartal Cholom Zo Tribe Pinat ki Jagoi Government Dance College West Bengal Institute of Manipuri Performing Arts ki tongan ba thoram sing utkani hapta kangjai bungda kabui Ragailong Tribe ki thoram Dramatic Union Government Dance College ki folk fusion amadi kanglei saisaklon sindam sangi Moirang Parva Kudol Tamgani Botana Kurai Kala Vidya Bhavan Mau Tribe amadi Thailand gi thoram sing utkani Ibado Marzing Haingangda Inunganbi Manipuri Dance Academy ki thogol Zagoi Zemi Tribe ki Nat ki Zagoi Eastern Zonal Cultural Center Manipur Cultural Ashram gi Dol Dholo Cultural Association amadi Saisakol gi thoram sing utkani Iboyaima Sumang Lela Sanglendana Alternative Theatre Group ki Asing Bayum utkani Yankai Hyundai Suba International Film Festival of India IFI Goa gi Dr. Sema Prasad Mukherjee Indoor Stadium Talegaon da Sakhari Basigi Nasi Ukkadaba Film Singi Manungda Manipur gi film ani yauri Film sing adudi Romy Maitona direction piba minute 30 sangba film Decanted Mirror amadi Oinam Gautamna direction piba pung ama hena sangba film Fizigi Manini Panba yabadi handai chahi ki oina pangthokliba film festival asida Manipur cinema na chahi yankai mapung farakpagi iroinana Manipur State Film Development Society na khangatlaba feature amadi non-feature film mga utkadori Laibak Humphutara Mapal ki film Chani Marfi utkani Indian Panorama gi manung channa feature films kun mapal amadi non-feature films tara mapal utpagaloinana film Jamaga Marfi Hundoina Thoramasigi saruk ama oigani Mina navane akoi nadraga sidraga loiremne ngasi wangkai kaithela sangbida aikhoigi chinjak haina mingthonba numit nini gi oiba seminar ama pangthokre seminar aduda resource person amana haiki khutsem gi har amadi tilahalidak chaiba mana masing chabana aikhoi mioibada tamthiraba laina kaya pokhanba ngami laina sing adugi manungda hypertension thyroid enlargement amadi stomach cancer phawna hali
Chemical fertilizer sing asi isingda yamna laina tumba ngami isingda hugi masak oiba chemical sandoktuna isingda leiba thawai panda kaya ama Bong ne na. TV de chongdra mana sing inu hek tharo la odna. thawba juhanba ngami mahakna makha taraduna haiki tungi mirol gi damakta aikoi wakhan na khanba masu tare haina kondoki Sangai Festival Kumjali Singani Kunithoigi ngasi taren ni janma numit ki thoram singi manungda Palace Compound leba MSF Fiesta nungtil pungani taba matamda OC Mayrana direction piba Arun Bawari nungtil pung mari minute kun mga taba matamda James Kangembam na direction piba Mayram nungtil pung mga minute mga taba matamda Ningthausam Ozit Babu na direction piba Naray Lathuk numidang pung tarit makai taba matamda na O Gautam na direction piba nangalam dai sida haliba fixing as utkani Mathang tha December gi tang ama amasung mga da pangthukadoriba Gujarat Assembly election gi duty gi damak Manipur ki chatkiba 3rd IRB gi personal muscle nungmai kapsinabada personal ani sire amana sokle haire President fangba pauda thodok adu de leikidraba personal ani adude Thobal district ki yamdagi TH Toiba amasung Lamding Kumantam Leikai degi KH Jiten Kauba amani haire Soklaba miyoy aduna Thobal athokpamdagi M Surjit Kawi KH Thobana makokto nongmay maruna panbadagi mafam adumaktada leikidabani aduga KH Jiten na mabukta nongmay na panbadagi hospital da pukhatpagi lambida leikidabani haire M Surjiti makutta panbadagi kudong tiningai oidre haire makoy masal ningai sangdanarakpadagi Thobal wangkhendagi M Inausa kubo makoy ga satminakiba personal amana nongmay adu kapani haire election duty ki damak satkiba 3rd IRB gi personal singadu ngarang ayug Gujarat ta thungkibane adumakpu thodok adu kari wahaudagi matau karamna thokibano haiba sapsaba pau phangba ngamdri Aying asa honghanba amadi global warming tholakadabadagi ngangthokpada mateng oiriba India gi akaknaba mafam khara khakta dahoba Kesu pambi asi Manipur gi oina Jiribam district amadi More khakta dahoba ngame Kesu pambi asi Jiribam district asida paktakna tharabasu lenga ki mari lenaba loisang singnam iding changba watpadagi ngasidi Manipur dasu mamintagi ngaire haibada haiman bathukloi Hakchang da kanaba piba mayamna yamna pamna chanariba uhai makhal oiriba cashew plantation asi paktakna na amuk hingat hanlabadi iramda masigi pothok aikoina ahongba mamalda panghanbada natana Manipur state asigi achauba land resource amasu oiba yagani hiramasigi matangda aikogi Jiribam correspondent Rosimala Sagapamdigi paudam ama Mahusagi khalda kaithara kumramda mating pi daba asigi makhali pambi asi Jiribam district amadi Manipur state asida paktarana tharabadi hariba pambi asina state asida top tonganba global land resource ama uhinba yagani loinana hariba pambi asina hoju honglagli climate change amani global warming thon ba matamda su minimize tawbu matamda khara do mating pigani loinana state asi masamu fana leiba state ama obda su hariba pambi asina achauba mating ama pigani habigi thajabale odam jariba Rosimala Sagapam ayasni Haukiba pung kunmarida India da nauna miyoi chahum nifu humdoi COVID positive oire leikidaba migi masingna marine fagalakpagi chang chadabari kutara Nepal 10 Nepal suino oire apunba confirm case na koti mari lakh nifu taruk lising humfatara mathoi chamanga humfurida yokre active case na lising mga chani humfu humdoi da hantharakle lainasina maram oiraga leikidaba migi masingna lakh mga lising kontra chatruk tarani thoine lainasi dagi naba faduna discharge tokiba migi masingna